Maruba pau purup anigi lanjen na riba sing Chief Minister na ahan ba oy na wari sana kre. IDP sing masa-masa gi mayum da hanjin han bahai basi ano walengak asigi ahan ba pandam ni haina Chief Minister yum nam kem chana phong do kre. Manipur da chahi tara romasi hiram khudimakta maning halle lakadurbe election asida Congress party ki lengak laklabadi Manipur da hana leramba amata obegi wakalon chelanduna thoidok hendok state ama ohenba ngamgani haina AICC observer Said Azmatullah Hussein na phongdokre matam gi matik mayai paiba singna mana apamba sing tawkibana ngasidi law mapu yong na tanbani haina hanagi Chief Minister and Biren haikre Amadi Manipur gi miyam na tangdu laita na hingba pami kangluk ki oibe irang sagal liba luching ba kaya lairiba asi khangdok pa mathau tai haina MLA Joy Kishan na phongdokre Kurumjari ISTV gi pau miyang tabi basing butaram nokjari hauji pau santhona pijari Ano balengak asigi ahan ba pandam di IDP sing masagi yum da hanjin hanbani haina Chief Minister yum nam khemcha na phongdokre Wapam asing Langol Alternate Housing Complex ta Manipur lengak na sinduna pangthokpa IDP sing haktengna na unaba amade Churachandpur Henglep amade Kangpokpi da leiriba IDP singa virtual ki khuthangda interaction tawbagi thoramda haikibani Thoramadu da Minister KH Loken MLA khara amade Chief Secretary su saruk yake IDP singna mompak lainana balupali sing aniga chamri kungi senpham DBT ki khuthang da phangan ke Chief Minister na makatana hana lupali sing kunga manga phangkraba singda ngasi lupali sing kun DBT ki khuthang da piga doriba asisu akhanaba thausil amagi makadane hana lupali sing kunga manga phanghodaba sing adusu DBT ki khuthang da ngasi da ki piba horagane PR gi matamda IDP sing masa gi yumda changba yaba khara changkhre Churachandpur Kangpokpi More changba ngamdaba amade changbada hangoiba gi mami chauna tari thajanadaba gi wakhalon ama leiriba si hana thajahanba changi masida ching amasung tamda leiriba CSO sing amade IDP sing nasu nungsi chanaba mari ama puraknaba honaminaba tangai fade Yumda hanjinba yaba sing pau phawbirau madugidamak matam chuppada thong hangduna leigani loinana lemhauriba sing adusu karamba matamda changba yagadagi haibadu kanna honari ngasigi thormasi Kangpokpi amadi Churachandpur da su silli Manipur asi Kanglup kayana khundaba lamdamni aikhoi punna amata oina punna nungsi chanana hingminaba changi amadi jingi MLA singna su ing tappa puraknaba kanna honari haiki Kangpokpi ki relief camp da we honorable deputy CM ki nimsa ki pin yobiri duga Churachandpur da ko honorable MLA Rensamang yobiri honorable MLA Churachandpur da LM ko ki yobiri venana honorable MLA Poleran haku yobiri aduna singi sinau sinasu maina cooperation bidana virtual through the sakun unadana maina haureisi koi punna amaga nusinaba horokui thongthang ni khanjar kanda sagi awara pa lergasu do thanaraga sarkar na pangba yaba kai pangjage athuba matamda sangna honajage honanaba sarkar na pan sinjari lawdabu sagi trust visit nama leibudu kognaba honabada IDP da leibiniba sanise sinau singsu duga singa masung tamgi CSO singsu mateng pangbiu Ngasi gi thoramado virtual gi khuthangda Deputy Chief Minister Nemchakip Gyan MLA Paulelan Haukip amadi LM Khoktesu sarugyaki Chief Minister na Churachandpur amadi Kangpokpi da leiriba IDP singasu virtual mode ki khuthangda wari sanaki IDP singi maiketagi chahi ahungi mayada yum thadoktuna leirakpa ware yumda hanjin hanbiro piriba analayangba matang yauna angang sing school chatpada awaba mayoknaba amade yum sananaba piriba lupa lakh ahum asi yamande khara hengat hanbiu amade all India ki entrance test ama torokpada exam center leitabaki awaba mayoknaba wafam kaya pukhalaki Chief Minister ki maiketagi health facility ki matang asi nakal ani gi marakta trust deficit ama leibana Dr. Ayambana chatpada kudong chadriba sing nakal ani gi thajanadaba ama leiriba si hana kohannaba honaminasi IDP leiriba mafam singda ambulance thamnaba honaragani
चुराचांदपुर की MLA LM खौतेना MGNREGS की पैसा फंगदबकी मतंगदा हौदोरप वाफम अमदा चीफ मिनिस्टर की माइकैदगी मसिगी सेनफम असि डिस्ट्रिक्ट अमदगी डिस्ट्रिक्ट अमदा लानबा यादे हाइबा लैते याननबा सिल्लगनी लागिब तांग 28 डिप्यूटी चीफ मिनिस्टर नेमचा किपगेन अमदे लोशी दिखो यावना दिल्ली दे चलगनी मदुदा IDP सिंगी खुदोंगचादब सिंग अदो मखोइदा अइबा ओइना पिसिनबिरो सेंटर दगी करी अहेनबा लौबा याबकी हाइबदु मखोइ तानमिनरगा थबक ओइना पाइखतलगनी हाइखि few days ngaibiro ei soidna mateng pangjage sei asu kuidabasida soina isinena oibagi wari saba pangjabase yamnai uthabani loinana ngasi tang kuni thoida aine Pm-Istv ki bne hoyi honorable deputy CM dikhore koi bharat ki home minister su unagani so ekoi delhi da thenara kanda piraiba grievances singdo munna kanara kanda kari hakat pe kari mating no huyai मणिपुर चाही तरा रोमसी हिरम खुदिमक्ता मनिंग हल्ले लाकदोरबे इलेक्शन असिदा कांग्रेस पार्टी लाकलबदी मणिपुर हाना लेरंबा अमत ओबगी वाखलोन चेलहंदुना थोइदोक हेंदोक स्टेट अमा ओहेनबा ngamgani हाइना AICC की ऑब्जर्वर शहीद अजमातुल्ला हुसैन ना फोंदोखरे वाफम असी मोइरांग SC की एक्स MLA की युमदा लैबा मोइरांग ब्लॉक कांग्रेस कमिटी की ऑफिसता संगठन श्रीजान अभियान की थोरम पांगथोक्त्रिङै पांगथोखिबा पाउगी मिफम अमदा हाइखिबने महाना मखा तारदुना ऑल इंडिया कांग्रेस कमिटी की प्रेसिडेंट अमसुंग कांग्रेस की लुचिंगबा पार्लियामेंट की लीडर ऑफ ऑपोजिशन राहुल गांधी की मीटिंग मखादा इंडिया पुंबदा कांग्रेस बु बूथ लेवल ब्लॉक लेवल डिस्ट्रिक्ट लेवल अमदे SC पुंबा मपांगल कनखत हन्ननबगिदमक संगठन श्रीजान अभियान असि पांगथोकपने मियामना हौजिक थेंगनरिबा अवाब कया असि कांग्रेस की लेंगाक लाकलबदी कोकपंगमगनी हाइखि 10 साल का यहाँ पर जो शासन चल रहा है तो इस प्रदेश की जनता और देश जानता है कि क्या हालात आज मणिपुर में है 10 साल में मणिपुर कितना पीछे जा चुका है, चाहे वो एम्प्लॉयमेंट को लेके हो, विकास को लेके हो, किसी और चीज़ को लेके हो। आज मणिपुर में जिस तरीके से जो राजनीति चल रही है कि आपस में बांटकर सत्ता का लाभ उठाने की कोशिश किया जा रहा है। कांग्रेस पार्टी राहुल जी के नेतृत्व में कांग्रेस पार्टी को मजबूत करने के लिए आप सभी लोग आगे आइए। मणिपुर को वापस से ये नॉर्थ ईस्ट का जो ये बेल्ट है, नॉर्थ ईस्ट में एक मणिपुर एक अपना एक अलग मुकाम रखता है। इसको वापस इसकी गरिमा को, इसकी सुंदरता को, इसकी एकता को, इसके विकास को सबके बराबर लाने के लिए कांग्रेस पार्टी के साथ आप सब लोग खड़े होइए। और क्योंकि आने वाले चुनाव बहुत इम्पोर्टेंट है, महत्वपूर्ण चुनाव है। पाउगी मिफम ऑब्जर्वर AICC शहीद अजमातुल्ला हुसैनी बिष्णुपुर डिस्ट्रिक्ट कांग्रेस कमिटी की प्रेसिडेंट नूर रहमान PCC के ऑब्जर्वर जनरल सेक्रेटरी रंजीत ऑब्जर्वर हेलेंद्रो जयंत कुमार मोइरांग ब्लॉक कांग्रेस कमिटी की प्रेसिडेंट N इबोमचा एक्स MLA मोइरांग SCP शरद चंद्र अमदे डिस्ट्रिक्ट असगी तोंगान तोंगान बलुचिंग सिंह अमदे वर्कर कयाना सरुक याखि मतम की मतिक मयाई पाइबसिंगना माना पाम्बसिंग तौखिबना ngasidi लौ मपु योंगना तानबनी हाइना हानगी चीफ मिनिस्टर N बिरेना नीलकुथी मखा लैकाई कम्युनिटी हॉल संगाबगी थौरम दा हाइख्रे असेंबली कॉन्स्टिट्यूएंसी की अहलमन अमदी मियोय कयाना सरुक याखिबा थौरम अदुदा हानगी चीफ मिनिस्टर N बिरेना मखा तारदुना महांगना चाही निपान चीफ मिनिस्टर ओइरिंगै मणिपुर कोविड लैना लाइचत्ता अचौब सिंगनब अमा ओइखि मसिना चाउखत थौरांगी थबक पाइखतपदा चाउना खुदोंग चादबा मायोकनहनखि महांगना चीफ मिनिस्टर ओइरिंगैदा ngasiगी मिरोल अमदी तुंगी मिरोलदा अचौब खुदोल ओइना वा ऑन ड्रग्स पाइखतखिबा मिटोप खंदोकनब होनखिबा ILP चनहनखिबा FMR कक्थतखिबा बॉर्डर फेंसिंग न चिंगबा थबक खर तौखिबा से मियामगी थौजालदगिनी महांगना चीफ मिनिस्टर रिजाइन तौरमदाइदा यूनियन होम मिनिस्टर गा यानखिबा पॉइंट सिंह अदो मियामना मुन्ना नैनबियो हाइखि तोपतगी कन्ननबगी अचौबा थबक मरी मंगा खब मयामगी आइगी इमा सिंह इसन सिंह मरोंबा नखोय मयामगी ब्लेसिंग दगे तौबंगमे वंस हौग्रबसिगी थबक सिदे हें सथरदबने आइना चीफ मिनिस्टर फ्रॉम थादोमदाइदा यूनियन होम मिनिस्टर की ममांग इनबा पॉइंट मंगा दो मधु मुन्ना यंबियो मधु सुंसोई सोइदना मणिपुर हौरइबा मिरोलगी दमका ngasi मिरोलगी दमका तौबा हौग्रामा अमदी लोइसलगदब थबक सिंह
Manipur gi miyam na tangdu laita na hingba pami kangluk ki oiba irang sagaliba luchingba kaya lairiba si khangdokpa mathau tai haina MLA Joy Kishan ngasi thangmaiban SC gi tongan ba relief camp ta lairiba internally displaced person IDP singi tengbang oina Manipur lenga ki makada direct benefit transfer DBT gi khuthang da khushina gi thorum da haikre MLA na makha tana BJP gi center da lairiba luchingba singna Manipur gi apun ba saktam kairoi tokhaiba separate administration gi wapam leite haiba mayek seng na phongdorok palaikre center da BJP leiba makai Manipur gi integrity kairoi Kuyathong multipurpose hall da pangthok pathoram amada thangmaiban SC gi MLA khumukjam Joy Kishna Kuyathong Tombishna High School Thau ground amade Khomdram Selung Balekai da hangliba relief camp sing da leiriba IDP sing amamamda lupa lising aniga chamri kungi senpam khushinaki MLA Joy Kishna me ahomdagi horakiba irang asina maram oiraga mayum makai thadoktu na chelaklaba mioi kaya thangmaiban SC asigi mahak amadi takdogi miteng makhada angamba pangal puthoktu na honarakibani matam atuda lenga ki maikai ki tengbang phangkhide miyam na maruina IDP sing na awaba kaya thengna basi yenglaga ruling opposition khaidana SC ki MLA singna mafam chaba singda relief camp hangduna awaba tarba IDP singbu changjapam pituna lakhi IDP sing athubada masagi mayumda hanjinna ba haiduna akanba mawongda honari mafam kharada IDP kaya hanjinna ba sungamkre awat pasingsu athubada hanjinba ngamgani haibagi chauna thajaba lei haiki Ako'y amat doon na sa kasi sinapayda ko ko. Kung itong generation na ko nung nani, ako'y imay pa alam ng sinang matapos na pesulat ako. Ako'y iko class na kanari ngayon. Ako'y generation siya pa mga nani. Brain na kasi dahil ako ba dahil kami tumayang sin Manipur jalan sin mga ako'y siya Manipur siya si brain ako'y si mana kari suwi tina matong natin. Kau tuh mereka ngapi begitu kali, ngapi mereka apa kau ni mesti santi mereka, kau itu misrongi, bicara isu itu generasi je, karena mereka ini senang. Itu jadi Manipur integriti harga juga, kau boundary itu thamaga, manunda kau mesti tarik, terus karena boleh juga, mereka karena boleh. Kena malu ini Manipur kau tarik, terus jadi nuclear energi. Aku itu masih jadi nuclear energi juga, kau boundary supaya kaya. Manipur gi manungda relief camp masing yamna leiba Bisnupur district ki Moirang College block A relief camp da su Moirang SC ki MLA thongam santina marueba thodang loduna thoram pangthokre district administration Bisnupur na sinduna Moirang College auditorium da pangthokiba thoram aduda SDO Moirang Chirom Somarendra SDPO Moirang LG Big DI Moirang S Brojen amadi Moirang subdivision gi manungda leiba lenga ki department singi divisional level officer kasu ngasi thorum aduda sarukyaki ngasigi thorum aduda irang asida masagi yum tumna chakraba imung singda imung amada hanagi lengak na lauthoklamba lupa lak amamam pigani hairamba adugi ahanban installment phangdana leihoriba singi lupa lising kungamanga DPT gi khuthangda piki scheme asigi anisuban installment oina lupa lising kun gi senpamsu family singda DPT gi khuthangda phanganki MLA thongam santina lengak asina hauzik phurup masel gi marakta changnaba yadana leiriba kaya asi tapna khotnaduna changnaba yananaba tangdu laitana mahusagi punsi mahing aduda leiminanaba kanna honaraklagani haiki Siri ulang kemsana ahad chini sa kwela poda endi government sida imai gen ya wari ba mui ba pe andal oi da ba khanga ba tum sida jati odi gi balata ketan misunderstanding le ma akoi la na khanda ro ba ko na daga official me ya da be da koi am thuna ma na lu silba saka sida akoi makhan ni program me am pa khat phore sharapati da ma ya na sharapati da Ang buki power ka bayo da sa cabinet pamlo do adu plan do wa hore adu dei ko matang abaga ko da kieni ki bar kan lein ba mi misunderstanding le ko me amro ko ni do ko ta ka ba thata ko da ya ko na min na ga ni na ta na ko ki yabda abaje ko ki ku ga do sa na ga ko yum do sa na ga le ya na do ba ka da ngi pa ko do atu wo da ko ni
ngasi thoramadda saruk yakiba Bisnupur district ke Phagwakchau ikhai maning lekaidagi mayum chakraba lengak na DBT gi khuthang da piriba sen pham phanglaba IDP amana ngasi lengak na piriba sen pham asina maina tumna chakraba yum ado anauba yum amadi saba horagani adubu nauna sagatawriba yum asi amuk mai tharakadra haibagi chingnabadi lei fongdoki अखोइना जंगलो मतोंदा युम सागदबा जनरेशन थारुरगा साखिगदरा हाइबगी मि पाइबसिना थमोजिदको अहानबगी मांगिबगी पामुबदो दिगाइदा अकोनबगी मांगिगदरा पाखबसिना थमोइनजिदा दम फाउदना लेरेबा सिगी ला इरांजे लोसलब्रा नत्रगा लांजे लोसलब्रा हाइबो हमगी मतंगी निजने Relief camp Taragumdoi Leba Tanga SCG Oinasu Tanga SCG MLA Tongram Robindro Amadi Langtabal SCG MLA Karam Syam Anina Lengaki Mahut Sinduna SCG Tongan ba Relief camp Ani Moirang Kuno Mamang Shabal Relief camp Amadi Sendra Relief camp Anida distribution of benefits to IDPs Ge Thoram Pangtoke Thoramga Mari Lenana Yum Tumna Chakraba IDP Singda MLA Singna Lengak na DPT Gi Kutang da Piba Ani Shuban Stallman Ki Lupali Sing Kungi senpam dami check oina khushnaki moirang khuno mamang shabal relief camp ta pangthok pathoramda MLA T Robindrona anobalengak asina jangnaba ngamdana leiriba nakal anigi marakta jangnaba yananaba khongthang kaya ama paikhatuna nakal ani maki marakta amuk hana khunda leita ba yananaba yamna kan honari relief camp singda changjapam lautuna leiriba IDP sing seranaba lampi kaya da chatki gadra haibagi mipai balengak asina phawdaba sunate Beirang asigi waroisin puraksi hairabadi kanagumba purup amagi ming panduna purup amada sokadaba wahaiwata irang thokpa yaba thawong sing chathaba thadoktuna anauba lengak asina mahusagi phibamda hanjilakna honariba asida aikoi punna saugat minasi haike hana mamanga thokiba hokibana hogre adu hajik laiba government jina prajani khallaga prajagi awana yenga munna yenga khallaga thabak dogani eisa aranba amata tobo yaroi mamangi lego matamduda irang dara maram markan dawat am sawa bachana kana chakingi phanye subam namong khangdaba namong yakui su dawat thabak sin mangam amta sandaba adu lena khage kana ba furu phamana aramba tokpa ain leri ain leri chalakani adu na mak government da haijalaga government ko ba mele bam sabam sina do ko punna haminasi Taubal district ki manung da leiriba relief camp ahom Wangjing Kodom Pokpi Khangabok rice mill amade Lamding Higher Secondary School ge IDP singda direct benefit transfer DBT gi khuthang da senpham kaya khushinakre district administration Taubal na sinduna Kodom Pokpi sports complex Wangjing da leiriba relief camp ta pangthokhiba thorum aduda Wangjing tentha AC gi MLA Paunam Brojen Khangabok AC gi MLA Okram Surjakumar DC Taubal Y Robita amadi ADM Taubal A Amarjit Sharma Athoiba mitung sing oina sarukyaki Tharongga mari leinana DC Taubal Y Robitana nauna lagli belengak asina IDP singda kari khudong chaba sing piba yabage amade makhoi gi awat apa kari leibage haibadu yangsin bagi ahan ba khongthang ama oina ngasi gi thorom asi pangthokpani district asida leiriba relief camp ahungi imung chani humbudra mari gi apunba IDP Chamapan humpuga mangada IDP amamamge lupali sing aniga chamri kun senpham asi direct benefit transfer DBT gi khuthang da khushinabani senpham asing asi masa masagi account ta changani mayumai chakraba district asigi mioi mapan taragi yum sananaba watuna leriba senpham adusu proposal thakre athubada masa masagi account ta changlakpa horagani haiki any nuaitaba leresu any akoigi grievances leresu ngasi koi sida mayam je tulaga akoi interaction ko honorable MLA aniga interact tawraga akoigi hybriding ba mayam wat pasing mayam adagidi kari to honning ba site te koi government site te ki adugi matani ngasi gi program te sinjari MLAP Brojena ngasi center na khalaklaba anobalengak asigi luchingba chief minister na hauzik leiriba IDP sing asida ahenba miteng thamli athuba matamda Manipur da mahu sagumna ing tappa hanjilaktuna IDP singbu masa masagi yumda hanjinba soidana ngamlagani haiki kogi Manipur gi afaba leader ma khanbiraktana ngasidi focus si IDP da hana thammaga solution ji porakanda Manipur shanti laigani haibagi asadu da yamna changsan maram moraga ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯅ ꯁꯨꯛ ꯀꯨꯏꯅ ꯁꯥꯡꯅ ꯈꯪꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯦ
ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯀꯣꯛꯑꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯇꯦꯟꯇꯛꯄꯁꯤ ꯊꯝꯖꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ MLA O Surja Kumarna nauna lagliba Manipuri lengak asina lamdam asida ing tappa hanjilaknaba kanna hotnabagi mami uriba si nungaiba phawi lengakna IDP singda piriba senpham asi khara kupna yengshinbiduna matamga chunaba senpham ama pirabadi henna nungaiba pokani haiki Karigumba assistance mayamam di PBD ba matamsidasu matamgi chatnabi haiba tare matamgi chatnabi nongmanda imung amana hinbang ngambagi adugi minimum rate tumadi madu fazana thidopiraga market rate tuma thidopiraga ai bihanjaningi Manipur ki housing ko riba phibam asida miyamna popular government laglaroi drami painari ngai charekta lengak sembirakpagi damak center lengak puthaga pham thui haina lamlai SC gi MLA khongban tabam ibom chana phongdokre wafam asi lamlai SC gi nongada da leiba relief camp ta leiriba IDP singda yumda changbada sinnagada senpham sing yanthokpagi thoram amada haikibani thoram adu da mahakna makatana ganglup ani khatnabada amadi khatnaba toktuna mapung phaba tangdu leitaba hanjilakpa ngamnadriba ase kanglup animakna hakthengnana unaduna khatnabana mangjaba natana aphaba amata purakte khatnaba toklasi pumnamak kauthoknaduna nungsi chanana leiminarasi haiba yanaraba matam aduda ingchikpa lakani adugumba khudong chaba adu handak center na semlak liba lengak asina pire sem liba lengak asi miyam gini lengak nasu miyam gini khalaga thabak tawge tanja asi manghandana miyam amasung lengak na khushamnaduna Manipur da mapung phana ingtappa hanjilakna bahona minarasi haiki ngasigi selian thokpaki thoram aduda sawmbungi SDC Shapam Nirba amadi official kaya susar yakhi Mahusagumna akoina leijariba iriba Manipur sida tamda leiba minasu singda chappa akoina Manipur gi manungda leiriba lamben khudingmakta akoina sapadasu apanba leitaba moina lakpadasu apenba leitaba haibise ayetpa leitaba apanba leitaba haibise karam kandanu hai kadanga sagi akoi khanariba anisi khanabasi tongnarasi ko hana dongna nungsi chanana leiminarasi ko haibe yanaba mitudadane akoi punamna madu kokadorisi madu porangna bane bangasi Sri Narendra Modi nu singiba government dugu Manipur dana koi Sri Y Khamsan Honorable Chief Minister nu singiba government na honajari bisi Prefabricated house low sarjo lekai da leiriba IDP singda direct benefit transfer DBT gi kuthangda Nambol SC gi MLA TS Basant Kumar na yanthokre thoram aduda camp adugi nodal officers oiriba SDC TS Sambunat department kaya gi officials kaya su sargyaki MLA thongnawjam Basant Kumar na jahi kaya relief camp singda wana leiramba adu haukiba matam kharada hanjinba yaba mafam singda hanjinba haukraba matung nauna chief minister oiraklaba Y Khamchan gi miteng makada IDP sing masa masagi mayumda hanjinna bahonaragli IDP sing na makoi ki phangpham thokpa amadi makoi da pigadaba kanaba sing ngasidagi hauduna hayeng phawki manungda yumthong lising mapan ga chatret nipuga nipanda DBT gi khuthang da lupa lising kun piriba asida Bisnupur district ta leiriba relief camp sing da leiriba yumthong lising aniga chamanga kunga manga gi su ngasidagi piba hobani IDP sing gi damak paliba lengak asina yai phanap amadi nakal animakta nungsinaba puraklaba matungda soidana jalliba chahi lising ani kunga taruki March kuntraga mathoi phawbugi manungda hanjinana pa pandam thamli haiki haukiba me ho 2023 le thokiba thoktura maram oraga hojik relief camp de leiba singse ta mai magi mayumda hanjanba ya phawda hanjanba hore aduga loinana hojik sing le horiba singsi kari sarkar na to bi abge haibadu kanaraga letna to lakani nasiga Hai gari manusida loina ke leiba total da yum 9748 lising papan ka chate nipu nipan se yumdo pudi kisi ki ek bank account ka hose nasiga hai manusida lising kun chagani hanu ne ambe la picture Mapamaduda Leibi Torbung Bangladagi RK Babita Kobi IDP Amana Haukiba Chahi Ahumlom Asida local MLA Nasu Masagi Lam Amadi Makoi gi Nungai na Bahona Bibasi Yamna Nungai Adubu Makoi Mapam Asida Punsigi Leiba Yaroi Dabana Masa Masagi Leipam da Atuba da Hanjin Bayana Bahona Biu Loinana Aikoi gi Shen Milon Aikoi gi Tungi Lambi Amadi Angang Singi Mahima Sing Tambayauna Analayangi Kanaba Sing Matam Chana Pangan Biu Haiki
ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯃꯐꯝꯁꯤꯗꯗꯤ ꯏꯁꯥꯒꯤ ꯂꯝ ꯑꯃ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯤꯛꯂꯕꯁꯨ ꯆꯥꯎꯔꯕꯁꯨ ꯏꯁꯥꯒꯤ ꯁꯦꯀ꯭ꯔꯦꯠ ꯀꯥ ꯃꯆꯥ ꯑꯃ ꯄꯤꯕꯤꯕꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅꯃꯛ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯆꯩ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯁꯥꯒꯤ ꯌꯨꯝ ꯂꯩꯖꯗ꯭ꯔꯕ ꯍꯥꯏꯕꯁꯤ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯅꯥ ꯑꯌꯦꯛꯇꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯁꯨ ꯒꯣꯔꯃꯦꯟꯅ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃꯗꯤ ꯑꯅꯥ ꯂꯥꯌꯦꯡꯕꯁꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯈꯠꯄꯤꯔꯛꯎ ꯃꯌꯥꯡ ꯏꯝꯐꯥꯜ ꯄ꯭ꯔꯚꯥꯕꯇꯤ ꯀꯣꯂꯦꯖꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ IDPꯁꯤꯡꯗ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ DBTꯒꯤ ꯈꯨꯠꯊꯥꯡꯗ ꯀꯥꯟꯅꯕ ꯐꯪꯍꯟꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ SDC ꯁꯒꯣꯜꯁꯦꯝ ꯑꯃꯤꯠꯁꯨ ꯁꯔꯨꯛ ꯌꯥꯈꯤ MLAꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ IDPꯁꯤꯡꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯄꯤꯕ ꯌꯥꯕꯒꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯝꯅꯥꯝ ꯈꯦꯝꯆꯥꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯄꯥꯟꯗꯝ IDPꯁꯤꯡꯕꯨ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯈꯔ ꯃꯈꯩ ꯅꯣꯔꯃꯦꯜ ꯂꯥꯛꯄ ꯍꯧꯔꯦ ꯃꯍꯧꯁꯥꯒꯨꯝꯅ ꯑꯃꯒ ꯆꯪꯅꯕ ꯌꯥꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ CSO ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯤꯗ ꯈꯔꯒ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ MLAꯅ ꯑꯄꯤꯜ ꯇꯧꯈꯤ ꯑꯃꯔꯣꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯕ ꯃꯣꯔꯦꯒꯤ ꯄ꯭ꯔꯦꯝꯅꯒꯔꯗꯒꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯗꯣꯂꯦꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ IDPꯁꯤꯡ ꯍꯥꯟꯅ 10,000 ꯀꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯠꯍꯧꯔꯤꯕ ꯁꯦꯟꯐꯝ ꯂꯨꯄꯥ 60,000 ꯋꯥꯠꯂꯤꯕꯁꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯪꯍꯟꯕꯤꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ IDPꯁꯤꯡ ꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯄꯤꯅꯕꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ Honorable CM Kaka Y Khemchana ꯂꯧꯈꯠꯆꯔꯛꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯔꯥꯎꯖꯅꯤꯡꯉꯥꯏ ꯄꯣꯛꯊꯣꯛꯅꯤꯡꯉꯥꯏ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯈꯣꯡꯊꯥꯡꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯄꯤꯅꯕꯁꯨ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯒꯤ ꯇꯔꯞꯇꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯃꯁꯨ ꯇꯧꯖꯔꯤ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯕ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇꯁꯨ ꯉꯁꯤ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯧꯗꯣꯛꯇꯨꯅ IDPꯁꯤꯡꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯦꯀꯦꯖ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯇꯨꯝꯅ ꯍꯤꯞꯅꯔꯤꯕ ꯃꯣꯝꯄꯥꯛ ꯂꯩꯅꯅꯕꯒꯤꯗꯃꯛ IDP ꯑꯃꯃꯝꯗ ꯂꯨꯄꯥ 2,910 DBTꯒꯤ ꯈꯨꯠꯊꯥꯡꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕꯤꯁꯅꯨꯄꯨꯔꯅ ꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤ ꯀꯣꯂꯦꯖꯀꯤ ꯏꯟꯗꯣꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ Govindas Konthojam, DC Bisnupur Puja Elangbam, CM of Bisnupur, Dr. L. Rajchandra Amade, Atai District Level Officer Kayana Sargyaki. Tharonga Mari Lainana Ngasi Thorum Mapusingna, Yum Kai Tumna Chakraba IDP Singda, Lengak Ashina, Anoba Yum Sanana Bapiba Senpam Asi, Anishuba Peski Lupalising Kunkunge, Dami Jack Sing, IDP Masamasada Kushinake. Tharonga Mari Lainana Minister Govindas Konthojamna ngasi IDP singda piriba special package ki senpham lupa 2,910 ase anoba lengak asibu luchingliba Chief Minister Y Khemchangi thausil makhada paikhalakpa khongthangni masina ahanba oiraga IDP singidamak package kaya paikhatnanaba amadi khunda laitanaba khongthang kaya paikhatnaba hotnari phongdokhi 2023 da obe leiba Mobile system by and power Honorable Chief Minister, Masa Ari, for the Masa be a year like Mopak have the Mopak by the but I put a Mopak CSO Singna Wangang Matamda, Masa Masagi Purup Kaktaki Oiba Interesta Wangang Bagim Hota, Apunba Manipurgi Wangang Biu, Madutada Manipurgi Apunbagi Shaktam Ngak Pangamgani Haina, Lamsang Esigi MLA Salam Rajena Pongdokre, Lamsang Esigi Manung Chanba Sangai Tel Awang Lekai Community Hall the Pangtokpa, IDP Sing the Tengbang Bagi Shenpam Direct Benefit Transfer to Bugi Torumda Wapamasi Haikibane. Haujikti miyamgi lengak amuk laklabanina paikhat payaba chawkhat thorangi oiba thabak thorong kaya khongjel yang na paikhatli maroina mayum makai maina tumna chakhibadagi relief camp sing da leiriba IDP sing yumda hanjin hanaba lengak asina thausil kaya paikhatli SCSC ki oina relief camp yangkhai rom hanglamba adu ngasidi relief camp ani khakta ngaire relief camp asida imung nipan gi miyoi kunthra rom leiri haiki Ngasi Thorum Aduda Lamsangi SDC Ravi Chandra Amade, Salamki SDC Premapati Okramsu Sarugyaki. Aigi community ki oiba wakhalon da tawraga ikoina wangang ba taragadi adagi koi
मियागी मिहुट ओरिबा एमएलए ओरिबा मिनिस्टर ओरिबा गवर्नमेंट पाइरिबा पुनमक सिंसु वांगांग बकांदा अपुल्बा मणिपुर की वा अपुल्बा कम्युनिटी की ओइबा वांगांग बतारगदी अपुल्बा मणिपुर की सकम से कायरोय अमसु कनागुंबा मणिपुर द लैबा प्रजा अमतना तोंखाई तानिंगबगी अदुगुंबा वाखलोलदो मदु फावरोय हायदना हायजनिंगे अवांग नोपो स्टेट सिंगी पाउमी सिंगी अपुनबा खोंगचत अमा मोरीगांव डिस्ट्रिक्ट की मनुंग चनबा मायोंग द लैबा पोबितरा वाइल्ड लाइफ सेंचुरी द चतुना मफम अदुगी मरमदा खंगमिनख्रे प्रेस इन्फॉर्मेशन ब्यूरो गुवाहाटी न सिलगा पांगथोकलिबा नॉर्थ ईस्ट स्टेट सिंगी जर्नलिस्ट तरागा हुमदोइना सरुक यारिबा नॉर्थ ईस्ट जर्नलिस्ट प्रेस टूर असिगी मखा तारकपो ओइना गुवाहाटी वाइल्ड लाइफ डिवीजन की सरुक ओइरिबा मोरीगांव डिस्ट्रिक्ट की मनुंग चनबा मांगयोंग द लैबा पोबितरा वाइल्ड लाइफ सेंचुरी द चतुना मफम अदुगी ऑफिशियल सिंग उनखी पवित्रा वाइल्ड लाइफ सेंचुरी पार्क असिदा समुगंदा खक नतना मतम मतम की चक्ता बलापो उचेक मखल सिंह वाइल्ड बफेलो सु मरंग कायन लेबा मफम ओइबना इंडिया मनुंग की लम कोइबा खक नतना मपाल लेबाक तकी सु लाकपा लम कोइबा सिंह की मिताफम ओइरिबा मफम अम सु ओइरे खोंगचत अदुगा मरी लेनाना रेंज फॉरेस्ट ऑफिसर प्रांजल बरुआना पवित्रा वाइल्ड लाइफ सेंचुरी असि तुरेल अहुमना क्वेश्चन बा मफम द लेबा पार्क अमा ओइ लमदम असोम द फंगबा मरु ओइबा सा मखल ओइरिबा समुगंदा योखतननबा यामना कन्ना होनरगा लाकली हाइकी मणिपुर पुनः खुंदामिनरिबा फुरुपसिंगी मरक्ता मैतै फुरुपता अतमनना मफम खरद चंगबा यारोय हाइदुना किहन खंगनदुना वार्निंग पिरकलिबा ITLF असि अनलॉफुल ऑर्गेनाइजेशन नि हाइना मणिपुर लेंगांगना लाउथोकपियो हाइना रिपब्लिकन पार्टी ऑफ इंडिया RPI अथवा लेगी नेशनल सेक्रेटरी महेश्वर थोंगनावजमना फोंदोखरे वाफमस्ती एलिट ट्रॉफी कोंगबो उचेकोन खुनौना सिंदुना अहानबा 5-a-side ET मेंस ओपन फुटबॉल टूर्नामेंट लोइशनबगी कोंगबो उचेकोन खुनौदा लेबा रेसो ग्राउंड पांगथोकिबा थोरमदा चीफ गेस्ट की वारोल पीरदुना हाइखिबने थोरमदुदा महेश्वर थोंगनावजमना मखाताना मणिपुर असि हौजिक तंगदु लैताब लमदम अमा ओइबा नत्रे मणिपुरदा चलाइखिबा प्रेसिडेंट रूल की मतम लोइदुना अनौबा मियाम की ओइबा लेंगाक अमा लाकपा अमसुंग लेंगाक असिना लमदम असि की चौखत थोरांगी थबक तोरम कया लेपतना पाइखलकलिबा असि तसेंग हराउबा फावे अदुमकपो चही अहुमलोम थोरकलिबा इरांग असिगी वारोइसिन अमा पुरकनबा लेंगाक अमसुंग पुमनमकना होनरिङै जैरक्ता ITLF कौबलुप अमना होनरिबा पुमनमक असि मांगहन्ननबा मणिपुरदा खुंदामिनरिबा फुरुपसिंगी मरक्तगी मैतै खक्तबु अतमनना मफम खरदा चंगलकपा यारोय हाइदुना वार्निंग तौरखिबा असि लाइबक थिबने मसिदा मणिपुर की लैरिबा लेंगाक असिना मखा ताना इरांग असि अमुक थोरक्तनबा असिगुंबा अकनबा वाफम थमलिबा ITLF कुंबलुप असि अनलॉफुल ऑर्गेनाइजेशन नि हाइना लाउथोकपियो हाइकी अखोई मणिपुर दा लेरिबा अखोई मैतै फुरुपसि चंग यारो जगह दा चंग अखोई मणिपुर दा इम्फा दा एनी लापा एनी जाति लापा कनाम थंगले थंगले अदुबु जगह खरदगी ITLF को ऑर्गेनाइजेशन सिना कोई चंग यारोय कोई लापा दा कदोगी ये ओ हाइबे स्टाइल दा हरबसदी जितु को गवर्नमेंट से लेरबना प्यार करना अनलॉफुल ऑर्गेनाइजेशन हाइना याम चावल दा थोनी ने सदा माइबे याम सु सपोर्ट ऑफ यू लियांगमई इम्फाल मार्केट ngasi न्यू चकोन यूथ क्लब ता फमख्रे माउ मार्केट कुमना लियांगमई मार्केट किसु मफम अमा लेंगाकना सिनबिरबदी मखोइना चयोल खुदिंग की मफम होंगदुना फमनना होनाबदा मफम थिबगी अवाबा मायोकनरिबसि लैरोय हाइना न्यू चकोन यूथ क्लब की प्रेसिडेंट TS नागेंद्रना फोंदोखरे माना मखा ताना चिंगी इचिल इनाउ ओरिबा लियांगमई सिंगना मखोइगी मथौ ताबसिंग मखोइना पुथोकचरिबा मनामसिंग हैराना चिंगबसिंग असि अखोइना लैदुना मदुदगी फंगलकपा सेनफम अदुना युंगी मचा मही मसिंग तंबगी पुनरिबनी मरम अदुना मखोइगी ओइबा मार्केट अमा थंबिरबदी हेना अफबा ओइगनी हाइकी की साइटगी माइतोना रेमै जाति सिजिगी ओइना ओइगी मार्केट अमा मफम साबा मार्केट अमा माउ मार्केट हैना पीखिबगुदुमना पीखिबा दुमाइना माइना पीबिरगदी हैना फगदरा हैबो वखलुंदो कोई साइटगी थमजरी अमरमदा लियांगमई इम्फाल मार्केट की फाइनेंस वारियांग जिनलु चवांगना हौजिक्ति तंपाकी ओइना सुमना मसिंग मरांग कायना पुथोकपा मतम ओइबना पोट सिटपगी चांग वाटपा इम्फाल तमना पोट चैसिंग असि पुरकपगी गाड़ी अवाइमल यामबना मरम ओइदुना खुदोंग चातब कया मायोकनरी लेंगाकी माइकैदगी मफम अमा पीबीबगा लोइनाना चयोलगी ओइना मफम होंगदुना योनबा याबगी थौसिल ओइना सिनबिरबदी हेना फगनी हाइकी
तंपाक यंसान पी मैम से थोड़ा तंपाक किसी हम होंग बनी ना अखोई चिंगी दी पूरा रसा अखोई यम से खरा वाये अभी ममान ने यम दबी की नतबा भाड़ा दी हंधादे कोई कि ममान हंधार सो भाड़ा की दी हंधादे तो हसीदा लारा योन दी अखोई खरा वाये हौजी पाउगी मरथना दिन ब्रे मतंग लोमिनसी होंगलकलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदुने हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहल्लक्ति खुदिंगमक्सिबु ngakthokke hairabadi जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक्ता फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नत्तना नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप दादा ये मकी गनो अजब थमो सिगी यमसे नेक्स्ट टीएमटी ना चेक्सन ना लाक्सिलगा थमखबनिने दादा नंसे जुहार हाबगा अमत कीदरबो असुमना मयामदना मचल बोक ना ऑप्शन दुगम मसिगी युमसिबु असोया नान कोकदबतगी नेक्स्ट टीएमटी ना नाप सेली नेक्स्ट टीएमटी जुहार हाबदी ना कोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोकलतिना बमतमदा कपांगल अमुक हेना हेंगल अदले नेक्स्ट टीएमटी स्ट्रेंथ इज इन द ट्री ब्रेक मतुंग दा मुकन तनाम नोकचरी मखाताबा पाउदा Department of Anthropology Manipuri University na sinduna towards integration and sustainability haiba thimda World Anthropology Day gi thoram Dam College of Science ki Central Hall da pangthokre thoram aduda Manipuri University ki Vice Chancellor Professor W Chan Babu College Development Council ki Director Professor H Sorojini amadi Dam College of Science Manipuri University ki Principal Professor KSH Birbal na presiding member sing oina saruyaki थौरमदु की मनुंग चना वर्ल्ड एंथ्रोपोलॉजी डेगा मरी लेनाबा एग्जिबिशन अमा हौदोकी अमदे डाइंग ट्रेडिशन ऑफ मणिपुर हाइबा विजुअल प्रेजेंटेशन अमसु उतके डिपार्टमेंट ऑफ एंथ्रोपोलॉजी DMU की प्रोफेसर थियाम रविकांतना तोंगान तोंगान बा ना चनबी लैरिबा कया असि अमत ओइना पुनसिंदुना मतम कुइना चप मानबा थाक अमद थंबा ngamnanaba honaba se yamna mathau tai aigi na चनबीना ख्वाइदगी हेनबनी अमसुंग मरु ओइबनी हाइबसी थादोकलगा लैरिबा खेनबा कल्चर कयासी अमत ओइना हिंगमिनबा यानबा लंबी पुथोकपना ख्वाइदगी मरु ओइरी मसी पुमनमक असि थबक तो ओंथोकपा ngamlabadi मानब अमदि अफब खुनाई अमा ओइगनी हाइकी samna harakanda manipur la khundaribा कांगबु सिंग असे मैतै हारो मैतै सिंगसिना खरा हेन वांगना खंजबा कांगबु अमसु लै मोगी मतौ तमनब होनबा अदुगा अतोबा सिंग खैबो हंधना खनबिबा अदुगा अमुक अखोइना अमुक अतोपा कम्युनिटी दा अमुक मखोइदि नीमी हेन खनबा अदुगुम्बा वखलोन सिंग द लोइना थादोगा सब मानबा मियोबा खुनाइगी हाइबनि सि लाकांदा मदुदैदुदा अखोइना अपुनबा शेयर ओइबा कल्चर दुदा अखोइ सस्टेनेबिलिटी पोरकनबगी पांदमदा तौसबनी Conservation of works of art, textile, ethnographic object and heritage of Northeast India haibasida nominini chathagadaba international seminar ngasi Manipur University auditorium da haudokre thoram aduda MU gi BC Professor N Lokendra School of Science MU gi din Professor Memcha Loitongbam NG College के प्रिंसिपल SA Santibala no chingbana athoiba mithung sing oike thauramasida saruk yakiba wangangloi singna seminar asina culture scientific museum amade heritage na chingba mari leinari masina tungi haurakliba mairoi singdasu yamna maru oibada natana seminar asina hingminari ba purup singi marakta achauba inot amasu piba ngamlagani haiki India की ओइना BSNL अमसुंग डॉट ता थबक तोरंबदगी रिटायर तौदुना पेंशनर ओइरबा मियोय सिंगी तांदुना लाकपा डिमांड सिंग थबक त ओंथोकदबनी हाइना इंडिया पुंबगी ओइना BSNL डॉट के पेंशनर सिंगना जंगसिलिबा खोंजंगी मनुंग चन्ना मणिपुर दसु BSNL डॉट की थबक की पोथारबा पेंशनर सिंगना बाबूपरादा लेबा ऑफिस असिगी कॉम्प्लेक्स ता वाकत खोंजंग चंगसिनख्रे खोंजंग अदुग मरी लैनना थबक की पोथाख्रबा सर्कल सेक्रेटरी NE2 सर्कल M कुलाना BSNL डॉट की पेंशनर सिंगना फंगलिबा पेंशन की पेंशन असी पीदबा याबगी मवोंग दा लाकपा याई
tongan tongan ba demand sing asi thabak to onthok na ba India pumbagi oina changsilliba khongjang asi saugatladuna khongjang asi changsinbani haiki haina koi to adu demand di karino haibada ekoi gi adi pension ji kaidaba adi national increment ji piba adi ekoi pay revise to biba ai pay revise to biba siju revise to biona adi dongta khone to jabani aduna mayam haibi matungna khoi to jabani adagi ekoi instruction ni matungina to bani khoi manipur khaktuna te masi ekoi gi all india una to bani MSPDCL da Han Managing Director Oiramba Terayang Khomlerak Talaiba Hizam Santi Kumar gi yumda sakhang daba singna nongmai round ahum kapsilam le hairi thaudo si thasi tang taraga manga gi ayuk angan bada car amada tungduna lakpa mioi anina yumgi mathak thangba saruk singda nongmai maru sing adu kapsilam bani hairi thaudo dubu yaning daba phongtoktuna Yangkhomlerak Development Club amade Yangkhomlerak apun mamera paibi lupna wakat mifam chathakre wakat mifam aduda saruk yakibi Yangkhomlerak apun Mera Paibi Luki Secretary TH Memena Mi Kungna Taba Yumlakta Nomai Kapslamba Sikarigino Atubada Miam Kangna Sengdoro U Amade Matungda Asingba Togdoksing Asi Amuhana to Anbigano Haiki Asiguma Tabaksim Matungda Amuhana Tobidanaba Misam Prazabu Akitu Zung Pibi Danaba Haidanangasi Mapamasida sit in protest Hamjari. Nipugamari amasung Nipugamanga Suba Annual State Exhibition of Art Manipur State Kala Academy na Shinduna Academy Art Gallery Kuman Lampakta ngasi hawdokre. Thauramadu da Commissioner Art and Culture H Gyan Prakash Art College Imphal gi former principal Yumnam Nabachandra Susarugyaki. Nipugamari Suba Annual State Exhibition of Art Thasi gi kungahumdoi phauba amade February kungamari dagi kunganipan phaubana Nipugamanga Suba Annual State Exhibition of Art Chathagani. Nipumari amasung Nipugamanga Suba Annual State Exhibition of Art ta Painting, Graphics amade Sculpture da award amamam thamle. Nipugamari Suba Annual State Exhibition of Art ta Artwork Painting kungamari, Sculpture mapan, Graphic taragamari amade Drawing ama yauna punna Nipuga nipan utli. Nipuga Manga Suba Art Exhibition dana Artist Nipuga Taret ki Painting kunga taret, Sculpture Taruk, Graphic taraga manga amasung Drawing anini hairi. Exhibition haudokpada MSKA gi Secretary Sunanda Thokchomna Asigumna Art Exhibition Asina Art ki lamda khongdariba artist singda makhoi gi haithoi singthoiba sing uthok nanabagi mafam ama peri. Manipur State Kala Academy na tongan tongan pa India gi mafam singda art exhibition sing sinbagi sarukam oina jahi asigi su Bhubaneswar da sinnanaba thorang tawre haiki. Art lovers sing je haije batare yamna thokle e aduna mayam gi apamba interest e akoi ne create to badarka oi aduna sigumba exhibition khangde na memorial lecture gumba masiga leinana akoi academy na su hana de akoi Badra Singh memorial lecture na akoi chahi khuding pangthok chabani handak ta gi di akoi na NK Priyobata Singh adegi Imphal Art College haudopada chauna thodang lobiram hanjabam samo na singba moi gi su koi memorial lecture handak ta gi pangthok chaba so haujaragani 100 Days Intensive Campaign for Child Marriage Free India Campaign gi manung chana Prohibition of Child Marriage Act 2006 gi matangda Free Legal Act amade Child Right and Poksho Act 2012 haiba thimda nomagi oiba legal awareness program amangasi sugnu da pangthokre. District Legal Services Authority Thobal amade Legal Aid Clinic sugnu na Manipur State Legal Services Authority Imphal amade National Legal Services Authority gi meeting makada M Ganga Academy sugnu da pangthokki bethoram aduda school adugi maheroi singna sarugyaki. Thauramatuda M Ganga Academy Shugnu ki Principal M Robinson, School Aduki Headmaster M Sarad, Shugnu PS ki OC Muhammad Riaz Khan Su Saruk Yakibaga Loinana, Resource Person Oina Advocate, Maisnam Brajendro Maitei Amadi Advocate, Khoisnam Lembi Shana Su Wang Saruk Yaki. Kunai asida lairiba nupi shingi matik mayai hengar hananaba India sinba thungna pangthokliba awareness program gi saruk ama oina Vidya Bharati Shiksha Vikas Samiti Manipur na sinduna Sapta Shakti Sangam 2026 ki thoram Bal Vidya Mandir Kakching danga si pangthokre thoramatu da Sapta Shakti Sangam State Committee gi convener L Raseshwarina Kunai amabu chokhatnaba khonaba amade achumba lambida puraknaba khonabada nupi singi chawraba thodang lei nupi oibi singna tungi mirol kannaba angang masing yamna pokpagi tangai fadaba leire phongdoki
ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯨꯄꯤꯁꯤꯗ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯒꯗꯣꯏꯅꯤ ꯅꯨꯄꯤꯁꯤꯗ ꯊꯧꯅꯥ ꯍꯥꯞꯀꯗꯣꯏꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯒꯨꯟ ꯃꯌꯥꯝꯁꯦ ꯈꯪꯕꯤꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯣꯏꯁꯤ ꯑꯩꯈꯣꯏꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯃꯤ ꯀꯩꯅꯣꯁꯤꯡꯗ ꯔꯤꯄ꯭ꯔꯗꯛꯇꯤꯞ ꯑꯦꯖꯇ ꯂꯩꯕꯤꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯤꯅ ꯌꯨꯝ ꯄꯥꯜꯂꯕꯤꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯦ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯤꯕ ꯑꯉꯥꯡ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯗꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯁꯦ ꯀꯩꯅꯣ ꯁꯦꯞ ꯑꯣꯏꯅꯕꯅꯤ ꯍꯥꯏꯕꯀꯣ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯅꯕꯅꯤ ꯍꯥꯏꯕ Manipur gi oina person with disability lakh ama makhairom leibagi manungda lising taraga tarungna udit ki certificate paire Jiribam district na khwaidagi henna sothana leiri haina state commissioner for person with disabilities Manipur Waikhom Birahari na ngasi Jiribam gi Lakhipur da leba ICT campus ta pangthokiba paumi singa unabada phongdokre Paumi singa unabatu da achievement of racing maiden gi official sing su sarugyaki mahana makha taraduna person with disability singna udit ki saktak che paidrabadi benefit amata phangbangamde makhal kaya gi benefit sing phangnana ba udit certificate yamna maru oi person with disability singi maraktagi India ki oina achauba mioi kaya puthok pangam kiba asigumna lamdam asida su differently able oiraba singi marakta achauba mioi oirak pangamba ki magun chenba kaya yauri lagriba march ki aroi bechayolda assessment camp ama imphal dagi doctor kaya laktuna Jiribamda pangthok lagani haiki Mamada koigi magi naariba koigi amungde tariba natraga bar masala ga koigi office lapiraga restart tobiu restart tomutunda koina ai machine lokhalaga koina assessment camp machine jagani aduna koigi Jiribam selegiwa punamuna lapid tuna sauga biu haina hajawi Hauze sanabagi pau aikoigi senior sports journalist Boyan Thozam da kilobisi Assam Rifle Women's Polo Team na Imphal Riding Polo Club Lampen Bumaitiba Piduna Mari Suba Chita Mohini State Women's Polo Cup ki champion oikre Manipur Horse Riding and Polo Association gi meng makhada tha sigi tang taratruk gi nupi gi polo team mangana saruk yaduna Imphal gi mapal kangi bong polo ground sa tharkiba Mari Suba Chita Mohini State Women's Polo Cup ngasi loisan kre loisan magi thoramda National Sports University gi Vice Chancellor Dr. Syam Sundarat Veterinary and Animal Husbandry gi Additional Secretary amadi Transport Director Khumanthem Daina Devi Mapan Suba Sector Assam Rifles ki Commander Brigadier Pradyus Kumar Hana Associate Professor Weramba and Radha Piari na Thorma Pusing Oike Satharaki Bakap Asigi ngasi chanaki ba aroi bam match da Assam Rifle Women's Polo Team na Imphal Riding Polo Club Lampen bu Panjal taruk ahum da mighty bapiduna champion oike bane Assam Rifle Women's Polo Team gi mai pakibiki Panjal Singadu o Benorika na ani super sakada Panjal amamadi Mari super sakada Panjal ani punna Panjal ahum sanki and Lakshmi na ahanba sakada Panjal amamadi ani super sakada Panjal ama punna Panjal ani atopa Panjal aduna M inaurembina ahanba sakarda sankibane match asida mighty kiba Imphal Riding Polo Club Lampen gi Panjal ahum aduna KS Daventina ahanba sakarda Panjal ama Mona Kamaina ahanba sakarda Panjal ama amadi KS Habena ani super sakarda Panjal ama sanki satharkiba cup asida Assam Rifle Women's Polo Team gi sanaroi o Benorika na best player taduna trophy amadi selwena lupa lising tara piduna pungning thawatki cup asida saruk yakiba team singda Sililang ni basingi maikai degi lupa lising ahum piduna pungning thawatki champion oikiba Assam Rifle Women's Polo Team da trophy galoina na selwena lupa lising yang kayamadi rana sapta kiba Imphal Riding Polo Club Lampen da trophy galoina na selwena lupa lising ni phupiduna pungning thawatki FC Rengdai None na Pathap FC Lilong Bumaiti Bapiduna Tarataruk Suba Said Manoranjan Singh Memorial State Open Football Tournament ki final sangkre All Manipur Football Association na support tauraga IGP Manipur amadi Nagaland Sector CRPF ki meng makhada Manipur Taruk Suba Battalion CRPF Lampen na sinduna tha sigi tang taruk tegi tim taratarung na grubani thongna khairutuna Sai Sports Complex ta elgi artificial tap ground sa thariba Tarataruk Suba Said Manoranjan Singh Memorial State Open Football Tournament ki ngachi chanakiba ani suba semifinal match ta FC Rengdai None na Pathap FC Lilongbu
penalty shootout goal ahum ani da maiti piduna champion oikibane match asida team animangna apiba matamda goal amamam chanaduna draw chatpadagi penalty shootout na decide tawada FC Rengdai None na mai pakibane apiba matamda sankiba FC Rengdai None gi goal adu ningthogjam abung ton na match ki tari suba minita sanki Pathap FC Lilongi goal aduna MD Nisara Hamaina match ki anisuba minita sanki penalty shootout sankiba FC Rengdai None gi goal sing aduna Gaiswang mai Longmai Paujai amadi El Bikram Jitna sanki Pathap FC Lilongi goal sing aduna Said Mirwaz amadi KS Anas na sanki Satharakhiba tournament asigi aroiba match da FC Rengdai None amadi Southern Sporting Union SSU Singamai ga sanaragane Taranipan suba Manipur Steliki ngasi sanakhiba match sing da naku nambumapal Nampha Salam amadi SDC Samurau mai pakre All Manipur Football Association gi meng makhada mamang sahi gi December tang taritagi tem kunmari na group ahum thong na khairutuna lamnong thongkhong da leiba artificial tap ground sa thariba taranipan suba Manipur Steliki ngasi sanakhiba ahan ba match da nako nambun mapana 11 Star Sporting Union akampatpu goal ahum amada maiti papi khibane nako nambun mapal gi mai pakibgi goal singadu KS Rohit na match ki kunthra mari suba El Neki na match ki umpumanga suba madi KS Suraj na match ki marfu taruk suba minita sanki ani suba match ki sanakibada Nampha Salam na Traukwa Kaithelbu goal manga amada maiti pikre Nampha Salam gi mai pakibgi goal singadu M Ronik na match ki konithoi suba match ki ahanba hap ki hap minute ama amadi match ki yankai mapan suba minute goal ahum sanki atopa goal ani aduna W Jenny na match ki kunthra mapan suba madi yamai thot mahung na match ki nipumapal suba minute sanki match asida maiti khiba Traukwa Kaithel gi amatangarba goal aduna TS Naubi na match ki humpu suba minute sanki ahum suba match ki sanakibada SDC Samurona YDO Konjeng Lamdongbu gol mari sinoda maitiba pikre SDC Samurogi mai pakibgi gol singadu AM San na match ki kulumdoi suba marifuni thoi suba madi marifu manga suba minita gol ahum sanki atopa gol aduna N Kisan na match ki humpu suba minita sanki Tara suba MNCAW Pralhada madi W Ramananda Elite Trophy gi ngasi sanakhiba matching da PTRC Pasoi Part 4 madi Cyclone Thangmaiban mai pakre Manipur Cricket Association MNCA gi meng makhada tha sigi tang mapandagi team tarani thoina saruk yaduna Model Higher Secondary School Oriental College Ground Moijing Public Ground Thawalamadi Lainenjam Public Ground Sathariba Tara suba MNCAW Pralhada madi W Ramananda Elite Trophy gi ngasi Moijing Public Ground Thawal da sanakhiba match da PTRC Pasoi Part 4 na Eastern Sporting Union Wangkhaibu run chamagatra mangada yamna laksana maitiba pikhi match asida Eastern Sporting Union Wangkhai na to singamduna fielding khanki ahan betting tawkiba PTRC Pasoi Part 4 na over kunthani panga ball ani da wicket loina turaga run chamag yangkhai taret lauki masigi paukhumda ani suba betting tawkiba Eastern Sporting Union Wangkhai na over taromdoi ga ball mangada wicket mari khak turaga run nipuni thoi khak lauduna match asi maiti khibane match asida PTRC Pasoi Part 4 gi sanaroi RK Rex na wicket nipal amadi run mari lauduna man of the match ta khi Lainenjam Public Ground sanakhiba match tana Cyclone Thangmaiban na SCCC Singamaibu run kunthrom doida maiti pikhi match asida Cyclone Thangmaiban na to singamduna ahan betting tokibada over kunthar taret ka ball amada wicket loina turaga run chamagom futra manga lauki masiki paukhumda anisuba betting tawkiba SCCC Singamai na over kunthani thoida wicket loina turaga run chamagni phuni thoi khak lauduna match asi maiti khibane match asida Cyclone Thangmaiban gi sanaroi El Kisan na wicket ahum amadi run yankhai lauduna man of the match ta khi Ribaskar na bona bu maiti piduna taramanga suba CYLC State Open Tennis Tournament ki Men's Open Singles ki final sangkre
Manipur Tennis Association gi meng makhada singa mathak Young Learners Club amati Association of Tennis Lovers na sinduna tha sigi tang taratari gi nupa tennis sanaroi humputrani thuna saruk yaduna CYLC tennis course singa mathak chathari ba taramanga suba CYLC State Open Tennis Tournament ki ngasi sanaki ba Men's Open Singles ki ahan ba semifinal match ta ribas karna bonabu set ani sino taret taru amadi taret manga da maiti biduna final sangki bane hayeng ani suba semifinal match waina Padmesor amadi Suraj ga sanagane Sahi umpumata ki men's doubles ki aroiba match ta Laishemba amadi N Premjit ki juraga Ramkumar amadi M Pradeep ki juraga sanaragane Category asigi sanakiba ahanba semifinal match ta Laishemba amadi N Ranjit ki jurana Gokul amadi N Sanjit ki jurabu set ani sino taruk amamadi taruk amada maiti biduna final sangkibane ani suba semifinal match ta Ramkumar amadi M Pradeep ki jurana S Ranjit amadi N Tomba ki jurabu set ani sino taret taruk amadi taruk ahumda maiti biduna final sangkre hayeng final sanagane sahi angkai mataki men's doubles ki ngasi sanakiba ahanba semifinal match ta Kumarjit amadi Iboton ki jurana Ramkumar amadi M Pradeep ki jurabu set ani sino taruk ani amadi taruk ani da maiti biduna final sangkre Tarom doi suba T20 Manipur Veteran Cricket Tournament ki ngasi chanakiba match sing da SU SBC Sagwal Balamadi BSC Team A Brahmapur mai pakre Manipur Veteran Cricket Association gi meng makhada tha sigi tang ahum dagi tim kulhum doina group mari thongna khaidutuna Langthabal Public Ground sa thariba tarom doi suba T20 Manipur Veteran Cricket Tournament ki ngasi chanakiba ahan ba match sa SU SBC Sagwal Balna YUCC Kwakaitel Moirang Purelbu rancham ga sumna anida maiti papi khibane match sida SU SBC Sagolbalgi Sanaroi Rahulna wicket ama amadi rancham ga supna mari loduna man of the match ta ki ani suba match ki sanaki bada BSC Team A Brahmapurna LCC Lamchangbu ran kuntra manga da maiti papi ki match asida BSC Team A Brahmapur gi Sanaroi tarunna wicket ama amadi ran marfur tara mari loduna man of the match ta ki Thar boyai Hauji sanabagi makataba pauda Bisnu Naha Youth Federation Yaripok BYFY na sinduna Tim Taragatare na group mari thokna khaidoktuna thasi gi taruktagi BYFY gi playground da chatharakiba anishuba Yaripok Trophy 9 side Manipur Open Football Tournament 2026 ki ngasi sanakiba matching da Kamo FC Lisamlok amasung TMFC Yaripok draw chatkre John FC Achanbige amadi Yaripok United Yaripok mai pakre tournament asigi ngasi sanakiba ahanba ground gi match ta Kamo FC amasung TMFC team animakna apiba matamgi manungda goal amata chanaba ngamdana draw chatkibani anishuba ground gi match ta John FC Achanbige na GFC Kamgeibu goal taruk amada ahum suba ground da sanakiba match ta Yaripok United na BYFY Bibu goal ahum sinoda maitiba piki Tentha haibung Transcultic Club Tentha na sindura tim taraga tarukna group mari thokna khaidoktuna thasigi nipandagi TQC ground da sanaba hokiba 3rd TQC Trophy 2026 Lat Irungbam Birla Memorial State Level Open Tennis Ball Cricket Tournament ki ngasi sanakiba matching da Thauchom Jewelry Khangabok amasung Fashion Queen Thaubal mai pakre ngasi sanakiba ahanba match da Thauchom Jewelry Khangabok na MUC2 Kanchipur bu run Jamaga Humda Toiki. Anishuba Matsta Fashion Queen Tawalna Keshi E Kangabokpu Ran Jamakunga Marida Maitiba Piki. National Kho Coaching Camp ta Sarugyan Bagidamag SCEASDO Hiroki Sanaroi TH Malemngan Bichanubu Kho Federation of India na Khalakre. Sai Regional Center Gandhinagar da Coaching Camp asi Laglibat Tang Kungamathoi Dagi Haugadori. TH Malemngan B Tang Kungamathoida Gujarat Kidamak Impal Thadok Lagani Hairi. Loislak Padamaru Pau Amuka Napijari. Group Anigi Lanjan Hariba Singh Chief Minister na Ahanba Oina Wari Sanakre.
IDP sing masa masagi mayumda hanjin han bahayabasi anoba lengak asigi ahanba pandamni haina Chief Minister Yumnam Khemchana phongdokre. Manipur da chahi tara romasi hiram khudimak tamaning halle lakadurbe election asida Congress Party ki lengak laklabadi Manipur da hana leramba amata oibagi wakalon chalhanduna thoidok hendokpa state ama oyen bangam kani haina AICC ka observer Syed Azmatullah Hussain ni na phongdokre. Matam gi matik mayay paibasing na mana apambasing tawkibana ngasidi law mapuyong na tanbani haina hana gi Chief Minister and Biren na haikre. Amadi Manipur gi miyam na tangdu leitana hingba pami kangluk ki oiba irang sagaliba luchingba kaya lairibasi kangdokpa mathaw tay haina MLA Joy Kishan na phongdokre. Nasigoy na di ISTV na pijaba pao matang sa lujari ning tabiri basing mong tanak kurang jari.